Welcome to Loushing Chaphu YouTube channel. Mayam the Loushing oibe aba content kara khudol tamsage mayam content asibu nuwaibirabadi like share subscribe amsung feedback comment drop tawbiram. Mayam matam mangandabida video se hongnab tawrse. United States of America Goa hariba state siki village ka haina khangnaba mafam asida thokiba angakpa misigi matangda ngasidi mayam da content asi semjarga khudol tamjabani. Mayam wari asi loyo fau pukning changna tabiyu amasung like share subscribe tawiduna channel asibu support tawiyu. Muri family asida leiribasi Josia B Muri chahi nifu undoi hairiba nupasiga mahaki loinabi Sara Muri chahi kunthraga mapan amasung makhoigi macha mari Herman Montgomery chahi 13 Mary Catherine chahi 10 Arthur Boyd chahi 3 amasung Paul Vernon chahi 5 makhoi tarukni punna Muri family gi oina leiribasi makhoi gi family asi lekai aduda mayamga yam nungsinana amadi lekai aduna su makhoi bu yamna luna su torami 1912 ki June gi tang mapan numit sigi athengma matamdani yamna akiba tabda tujungba ekhoi da di thokpidaba haina mayamna khanagadaba thokdok ama thokadoribase numit asida Josia amasung Saragi machanupi Mary Catherine na iname Stillinger chahi 9 amasung Lena Stillinger chahi 33 nupi macha ni sisu maki mama Sarana senba langba tawriba Children Day gi program adubu saruk yanaba amadi numitugi numidang Mary Catherine na makhoida punnaba invite tawrami makhoi puna angang ani invite tawkhibadusu yauraga makhoi gi manakta leiriba Presbyterian Church aduda Sarana senlang tawriba Children Day program adu saruk yarami program adu loirakpada numidangi pung 8 makai takhirami masigi tung oirabna pung 8 minute nimfungaga 10 gi lonaba matam swaida makhoi pulap haibadi Muri family gi miyoi taruk amasung Stillinger nupi macha ani du yauraga makhoi nipan pulap Muri gi yumdu da halakki June gi tang 10 ayuk ki pung 8 taba fawbada Muri gi mungdu dagi mi kanamta tholaaga thaba ingkhang tawba uraktabadagi makhoi gi yumthangnana leiriba Mary Peckham hairibi nupi sina makhoi gi thong adubu thinduna kaurami adubu kanamta khumlakkide thong adusu manungdagi sololami Mary Peckham na Muri hoina loiriba yen sing yengon thadok piramlaga Muri gi manau nupa Rose Muri bu kaurami Rose Muri laklaga mayambagi yumduda thong tilami mayamba bu kauduna adubu kanamtana khumlakkide mahakna yumdugi show ani suba aduna thong hangdoklaga manung changkhirami aduga makhoi gi yumlonabi Mary Peckham na thongjinda leptuna yenglaga lehobi mitop sing laklaga tumpham ka oiriba guest bedroom aduda Rose Muri na changduna yenglubada ina amasung Lena Stillinger gi hakchang ina punglup luplaga famung aduda taraga leiba thengnarami matang asida Rose Muri na chenthoraktuna Mary Peckham da makhoi gi veliska adugi lo ngak sheliba officer Henry Horton da call tawnaba haikirami matam ikan kanadana Henry Horton mafamduda yausilaklami aduga yung adugi manung mapan khaktana thisilami matam sida officer aduna Muri gi imung manung amasung Stillinger gi nupi macha ani yauna makhoi nipana siba hakchang oina fanglami Stillinger nupi macha ani duna siduna leiramliba ka adudagi Josia Muri kini haiba singjang ama fanglami makhoi pulap halibasi singjang duna hanjin yalaga hatpa ngatani haina officer duna phongdoklami yamna tamthiba kwani miyoi nipan pulap makokta singjang na hanjin yalaga hatpa haibasi doctor na mi hadasi ahing pung 33 dagina ayuki pung 5 fawgi manungda chathaba oigani haina hairami Muri family amasung Stillinger gi nupi macha ani makhoi pulap yumduda halakpa ngaiboina yumdugi yumthakta ka macha leiribaduda churup thaktuna leiramgani aduga makhoi nipan bu tumkhiba ngaibo oiramgani haina phongdoklami mihatpasing aduna Josia Muri bu ihan hana tamthiba mongda hatkhiba oiramgani hairi Josia Muri gi mamai adu sathina sokpa maramna mamit fawbu yaramde hairi singjangduna haigatlaga yanbada siling aduda faw singjanggi mayamami tarami haina crime scene adubu thijiliba doctor amadi officer sing aduna phongdoklami maya pangsilaba singjang aduna mawampa hatkhibukum macha mari dubusu mawampa gi khwatu chapmanana singjangna makokta yalaga hatkhibo oigani hairi ina Stillinger amasung Lena Stillinger hatringida mihatpasing aduna tongliba I teiraba khongupsingdu kanthokduna makhoi anina tumliba kaduda changlaklaga makhoi ani busu halama matung fridge tagi oksa kg ama makhai taba mapum ama lauthoklaga singjang adugi maya manakta thamlaga leiramba thengnaki amasung
ꯃꯤꯍꯥꯠꯄꯗꯨꯅ ꯆꯥꯒꯦꯅ ꯄꯥꯏꯔꯝꯕ ꯑꯆꯥꯄꯣꯠ ꯏ ꯃꯆꯨ ꯑꯣꯜꯂꯕ ꯏꯁꯤꯡꯁꯤꯡ ꯊꯦꯡꯅꯈꯤ ꯍꯥꯏꯅ ꯃꯗꯨꯗ ꯊꯤꯖꯤꯜꯂꯤꯕꯁꯤꯡꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯗ ꯂꯦꯅꯥ ꯁ꯭ꯇꯤꯂꯤꯡꯒꯔ ꯍꯥꯏꯔꯤꯕꯤ ꯅꯨꯄꯤ ꯃꯆꯥꯁꯤꯗꯤ ꯃꯌꯥꯝꯗꯨꯅ ꯇꯨꯝꯂꯤꯉꯩꯗ ꯃꯤꯍꯥꯠꯄꯗꯨꯅ ꯍꯥꯠꯄ ꯑꯣꯏꯔꯁꯨ ꯃꯍꯥꯛꯇꯤ ꯇꯨꯝꯂꯝꯗꯕ ꯌꯥꯏ ꯍꯥꯏꯅ ꯏꯟꯚꯦꯁꯇꯤꯒꯦꯇꯔꯁꯤꯡꯅ ꯐꯣꯡꯗꯣꯛꯂꯝꯃꯤ꯫ ꯂꯦꯅꯥ ꯁ꯭ꯇꯤꯂꯤꯡꯒꯔꯅ ꯁꯤꯔꯒ ꯇꯥꯔꯝꯂꯤꯕ ꯐꯃꯨꯡꯗꯨꯗ ꯃꯍꯥꯛꯇꯤ ꯐꯩꯔꯦꯡꯅꯅ ꯍꯤꯞꯂꯒ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯐꯨꯔꯤꯠꯇꯨ ꯁꯦꯒꯥꯏꯔꯒ ꯃꯤꯍꯥꯠꯄꯁꯤꯡ ꯑꯗꯨꯒ ꯃꯨꯛꯅꯕꯗ ꯃꯈꯨꯠꯀꯤ ꯈꯨꯗꯥꯡꯗ ꯁꯣꯛꯈꯤꯕꯒꯤ ꯃꯐꯝ ꯈꯔꯁꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯤꯍꯥꯠꯄꯁꯤꯡꯗꯨꯅ ꯂꯦꯅꯥ ꯁ꯭ꯇꯤꯂꯤꯡꯒꯔꯕꯨ ꯃꯣꯂꯦꯁ ꯐꯥꯎꯕ ꯇꯧꯔꯝꯕ ꯌꯥꯕꯒꯤ ꯈꯨꯗꯝꯁꯤꯡ ꯐꯪꯏ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯤꯍꯥꯠ ꯑꯁꯤꯗ ꯃꯤꯑꯣꯏ 9 ꯆꯤꯡꯅꯕꯗꯒꯤ ꯀꯣꯔꯠꯇ ꯇ꯭ꯔꯥꯏꯌꯦꯜ ꯆꯠꯊꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯈꯣꯏꯗꯒꯤ ꯆꯞ ꯆꯥꯕ ꯃꯤꯍꯥꯠꯄ ꯑꯁꯤꯗ ꯆꯦꯟꯅꯩ ꯍꯥꯏꯕꯒꯤ ꯈꯨꯗꯝ ꯆꯥꯡꯗꯝ ꯐꯪꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯊꯥꯗꯣꯛꯈꯤꯔꯝꯃꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯃꯤꯍꯥꯠꯄ ꯑꯁꯤꯒꯤ ꯂꯪꯂꯥ ꯂꯪꯖꯤꯟ ꯈꯪꯕ ꯉꯝꯗꯅ ꯂꯩꯔꯤ꯫ ꯍꯥꯟꯅꯒꯤ ꯃꯇꯝꯗꯨꯒꯤ ꯑꯣꯏꯔꯤꯕ ꯌꯨꯝꯗꯨꯒꯤ ꯑꯇꯦꯛ ꯑꯀꯥꯏꯁꯤꯡ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯤ ꯂꯩꯅꯗ꯭ꯔꯕꯁꯨ ꯃꯤꯌꯥꯝꯅ ꯌꯦꯡꯅꯅꯕ ꯑꯃꯗꯤ ꯍꯤꯁꯇ꯭ꯔꯤꯗ ꯂꯩꯍꯧꯅꯕ ꯈꯪꯍꯧꯅꯕ ꯍꯥꯏꯗꯨꯅ ꯌꯨꯝꯗꯨꯒꯤ ꯃꯃꯥꯡꯗ ꯚꯤꯂꯦꯖ ꯑꯦꯛꯁ ꯃꯔꯗꯔ ꯍꯥꯎꯁ ꯍꯥꯏꯅ ꯆꯥꯎꯅ ꯊꯦꯠꯇꯨꯅ ꯊꯝꯂꯤ꯫ ꯂꯩꯈꯤꯗ꯭ꯔꯕ ꯏꯃꯨꯡ ꯃꯅꯨꯡ ꯑꯗꯨꯒꯤ ꯑꯉꯥꯡꯁꯤꯡꯗꯨꯒꯤ ꯊꯋꯥꯏꯁꯤꯡ ꯑꯗꯨꯅ ꯀꯞꯄ ꯂꯥꯎꯕ ꯑꯃꯗꯤ ꯃꯩꯉꯥꯜꯒꯨꯝꯕ ꯃꯅꯨꯡꯗ ꯃꯃꯤ ꯁꯥꯃꯤ ꯎꯕꯒꯤ ꯃꯅꯥꯛ ꯅꯛꯄ ꯑꯗꯨꯋꯥꯏꯗ ꯂꯩꯕ ꯃꯤꯌꯥꯝꯅ ꯐꯣꯡꯗꯣꯔꯛꯈꯤ꯫ ꯇꯤꯚꯤ ꯁꯣ ꯑꯃꯈꯛꯀꯤ ꯊꯧꯃꯤꯁꯤꯡꯅ ꯃꯐꯝ ꯑꯗꯨꯗ ꯑꯍꯤꯡ ꯑꯃ ꯂꯦꯛꯇꯨꯅ ꯇꯝꯅꯔꯤꯕ ꯃꯐꯝ ꯑꯁꯤ ꯍꯛꯊꯦꯡꯅꯅ ꯊꯦꯡꯅꯕꯒꯤ ꯄꯥꯎ ꯐꯥꯎꯕ ꯂꯩꯈ꯭ꯔꯦ꯫ 2014ꯒꯤ ꯅꯕꯦꯝꯕꯔ ꯇꯥꯡ 7 ꯅꯨꯃꯤꯠꯁꯤꯗ ꯁꯤꯒꯨꯝꯕ ꯇꯝꯅꯕ ꯚꯨꯠ ꯄ꯭ꯔꯦꯠꯁꯤꯡꯕꯨ ꯊꯤꯖꯤꯟ ꯍꯨꯝꯖꯤꯜꯂꯤꯕ ꯄꯦꯔꯥꯅꯣꯔꯃꯦꯜ ꯏꯟꯚꯦꯁꯇꯤꯒꯦꯇꯔ ꯑꯃꯁꯨꯡ ꯊꯤꯖꯤꯟ ꯍꯨꯝꯖꯤꯟꯕꯒ ꯃꯔꯤ ꯂꯩꯅꯅ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯤꯉꯩꯗ ꯃꯍꯥꯛꯅ ꯀꯥ ꯑꯃꯗ ꯃꯊꯟꯇ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯃꯊꯕꯥꯛ ꯆꯞ ꯆꯥꯅ ꯊꯥꯡꯅ ꯌꯥꯜꯂꯛꯈꯤꯕꯗꯒꯤ ꯃꯍꯥꯛ ꯆꯦꯟꯊꯣꯔꯛꯇꯨꯅ ꯃꯍꯥꯛꯀ ꯂꯥꯛꯃꯤꯟꯅꯕ ꯃꯈꯣꯏ ꯈꯔꯒ ꯍꯤꯡꯅꯕ ꯆꯦꯜꯂꯛꯈꯤꯕꯒꯤ ꯄꯥꯎ ꯐꯥꯎꯕ ꯂꯩꯈ꯭ꯔꯦ꯫ ꯁꯣꯛꯂꯤꯕ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯃꯄꯥꯁꯨ ꯃꯈꯣꯏꯅ ꯆꯪꯂꯤꯕ ꯆꯍꯤꯗꯨꯒꯤ ꯆꯍꯤ 94 ꯃꯃꯥꯡꯗꯁꯨ ꯃꯄꯥꯗꯁꯨ ꯆꯞ ꯃꯥꯟꯅꯕ ꯊꯧꯗꯣꯛ ꯑꯗꯨ ꯊꯣꯛꯈꯤ ꯍꯥꯏꯔꯝꯃꯤ꯫ ꯁꯛꯎꯗꯕ ꯊꯋꯥꯏꯅ ꯑꯁꯨꯝꯅ ꯃꯐꯝ ꯑꯗꯨꯗ ꯇꯝꯅꯔꯒ ꯍꯧꯖꯤꯛꯁꯨ ꯂꯩꯕꯅ ꯃꯤ ꯂꯩꯕ ꯉꯝꯕꯒꯤ ꯃꯑꯣꯡꯗꯤ ꯌꯨꯝꯗꯨꯗ ꯑꯣꯏꯊꯣꯛꯇꯕꯅꯤ꯫ ꯌꯨꯝ ꯑꯁꯤ ꯍꯧꯖꯤꯛꯁꯨ ꯌꯨꯑꯦꯁꯀꯤ ꯈ꯭ꯋꯥꯏꯗꯒꯤ ꯇꯝꯅꯕ ꯑꯃꯗꯤ ꯑꯀꯤ ꯑꯈꯪ ꯄꯣꯛꯄ ꯃꯐꯝ ꯑꯃ ꯑꯣꯏꯗꯨꯅ ꯚꯤꯂꯦꯖ ꯍꯥꯏꯔꯤꯕ ꯈꯨꯡꯒꯪ ꯑꯁꯤꯗ ꯂꯝ ꯀꯣꯏꯕ ꯀꯌꯥꯒꯤ ꯃꯤꯠꯌꯦꯡ ꯇꯥꯐꯝ ꯑꯣꯏꯗꯨꯅ ꯂꯩꯔꯤ꯫ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯀꯟꯇꯦꯟ ꯑꯁꯤ ꯂꯣꯏꯁꯤꯜꯂꯒꯦ꯫ ꯃꯊꯪ ꯅꯨꯡꯉꯥꯏꯕ ꯀꯟꯇꯦꯟ ꯑꯃꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ꯫